Hyderabad Chathariba Humfudra Nipalak Suba National Football Championship for Santosh Trophy Lisingani Kunmari Kunmangagi Anisuba semi-final match tangasi Manipur na Kerala ga Lamba Tounaragani Ngasi numidang pung tariat makai taba matamda Telangana gi Gachibali da Laiba Ganti Mohana Chandra Balayoge Athletic Stadium da team ani asina final gidamak akan balamba Tounagadauri Nakalamaromda pawa si file tawa fawada Manipur amasung Kerala gi match asigi mangoinana ngasi nungthil pung ani makai tabadagi hoduna ahanba semi-final match ta Ganti Mohani Chandra Balayogi Athletic Stadium asimaktada West Bengal amasung services na sanaki panbayay tha asiga hukiba tangkun taruk sanaki bani suba quarter final match ta Manipur na Delhi bu panjal mga anida maithiba piduna semi-final changlakibani aduga tangkon tareta sanakiba ahum suba quarter final match sana Kerala na Jammu and Kashmir bu panjal amasino da maithiba piramlaga semi-final changbangam kibani